Moreh, Churachandpur amadi kangpokpi ki maphamsingda state force singna changduna mathau tawba ngamdaba se yamna laibak thibani state asigi manungda state asigi force na changduna mathau tawba ngamdaba haibasi lengak leidi haibigi khudam la haina COCOMI gi coordinator Jitendra Ningombana phongdorakle wafamasi state force sing Moreh yaushinba ngamdana leidiba asigi matangda lamhelda leiba COCOMI gi office ta pangthokiba paumi sing unaba amada phongdokkibani makna makata na hai Moreh da leidiba force singda lo thugairiba singi mathakta mathau tawba ki order pibidaba se yamna laibak thibani thawong asina ching amadi tamda tonganba lo chatnare hairiba wafamasi chumlabra Mahiroi singna achumba puthokna bakidama khongjang changsinba matamdadi Mahiroi sing adubu tamthiba mawongda phuba chaiba thawong kaya ama chathakibani lamdam asigi apunbagi saktam ngakna ba honariba state force singna paikhatfam thokpa mathau ningthina tawbiu maduda athingba pirakpa sing angam athau singi mathakta para tambibagi matam yaurakle haina phongdokke lamdam ase thogliba irang asida miyamna tabada nungairoidaba sing tahandanaba lengakna honagadabani Currently, Mamangdi, Moreh area, Sida, Moreh the special area, Indiana shoe, high river Jaga, Sida, Tung Alba media, Maying Kanda, X policy at Oba, Kanotonabo, Hollywood Jaga, Sida, Kanagumi, Furu Karana. Atamna is the security we are in Harakosi, Masi, low labor, Kumagi. Citizen amadi nate aduguma lo lay hena yamna kanna lawriba aduguma lengaksina aduguma lo tugari bu kangusing state ki force pu sangbu matamda ating bu bili sikari no haibuduni COCOMI na mu khangjening se imana ba iramdam sibu ngang na debu idamukta library bu security force na especially Moreh da library bu mayam sing order pi ragadi tholani haibase masi tholani haibgi mahuta library bu security force na law and order ngang na debu idamukta thabu khudum ki tobi haibu posi COCOMI gi magidi thame